Hello mayam, mayam na mapu ka channel channel da amakaso na taram na ukjari mayam ngasidi yam nungai ba paung ni agi chanupa do hayeng school da mogi program macha ma tawduri ba adoi duga raja banai ruai na mem na hairakwa aduna tesu raja ina mogi class 2 gi chapter ma yaw bane ba adugi raja do mangonda oi ruai na hairi bane aduna huji chanupa na asi se je jek jek na mak tum gare aba color tau tau na mak tum tha gare ado mayam dai jeng halake moi mem na kari kari porowai na hadai ba adu doi mayam jeng halake sigi se je ba chanu pa na jem bane aba ado mak color tau tau na adu tum tha gare ado gi moi gi school lagi jo vegetable khara porowai na hare du ina si khara pire potato carrot lemon garlic tomato chili onion pire aduga raja ohelwai na hairak pagi damakta ne ina ne asigi phije oina pire asigi phije moi tesu raja gi makok ta koi yet pagi oidoi mare ko adoi khangdare ba aduna dum ichanu pana huji akta da haibani ba haidi moi mem na budi haiba kuiraba mangoda raja oidoi mi na haiba se kuiraba aduga phi porwai na haiba sidi ne red color gi phi porwai na hai adugi do red color gi phi du di akta da di phangde na ngasi do isu canteen da chaturabani na aduna dum maki phi do leibagi matam do khara pharak tare ba aduna ai asigi phi je oina pirani dum ai sumaina fold tawraga dum pirani aba direct ma horen moi mem moina dum kisan khoten bada khara nungai na baina nei sumaina dum fold tawraga pire adum mangna je khare huji idi mayam hayeng amu thengna rasi the next day. cheng takli bane jengo ada huji se mi promak tumna re aina halaga cheng ta e cheng cheng hang mang da ne keno kai ga lokhat laga mai hi su thong na thamma bane aba sing tang hap sang ge datra din ap sal le aba si sina tamai tan no na sara ni ngasi breakfast se ki green tea ja si je thai na lemon kari ka yaw bu se adong rang le ra photo di lemon ginger ga kai sum yaw to ba tuna khangde katang haujin bo wa leba do bunga si de si tha ni khara khak lei yam di yam tre hai bo ne ba khara khak di lei re do ai ge di ai wa yu to dum lemon yaw bani na ne asi dum thakani ya ba jen thamang ha le ga machula ne ba adu ka na thak tu ni indi do si da lei re asi ji tha ni du ga ina ha ju su challe dum aina tomato me thoki ba gi ne ba ising se मोली से दो ग्रीन टी से इंगी दो राय ना थक्चल गाना तब तो थोम मतन मटर जी खतंग लेट ओइना हापकनी अब तो हजी ग्रीन टी से थानी पूरी जे जामबुरी याम दे अब खतंग सी थोंगना बे याम लेत्रबा ngani ma nga to khara kha la hore di phaba du so khoi choi la kane ne ne irai ni friday nu na moi la kha da ni thong jan tho khara ba adu ne la ho dare mayam jengo phajawra jengo tan lai thore जे सुमाइना पुल्लिबा ओइ मसमजे स्कूल दगिने कनो तौरो वाय सुमाइना अकोगी दुम पुनबदो दुमाइना पुल्लगा लाकनो हाइबा चुटकी बनाइरगा लाउ हाइबा अदुगा दुम आइना हाइबो हेक्ता बोय सुमाइना दुम जेंगो हाइबो हेक्ता बोय सुमाइना दुम बेनि तासलले चम चमने सुमाइ दुम तासलले दुम लोरे जेंग ai su jamna haiba nati ba dum kabo kabo tawna tawrini sumaina tawraga mache mache tawra lokhore ma ki masamje ti lawa duna nungai ti ba ko to gi samji jo ko gi slick type oi bani na ne hambra satina nungai te sin ju thau teira ga tawri ne hambra aduni mayam bori thong do loire jengo bori thong do hawatra ai hei bana loire jengo ne ai hei bana loire mayam igi tamai tan je khara hawrani adegi swanana green tea thakpagi ai ri thakhare aba apagi ai nupa gi tamai tan hawrani tiga lai re tan je yam ai di video se hapanga maroi dra na khalu bani adubu moi class teacher na dum video thabi rakpadagi aina ngasi mayam da share to bangam jare jaboi sibudi yam na budi phajade adu iraga su इचानु पाना सुमाइना दum सागे बसे हें कोना द सु दum मेमोरी होइना लेहौना बा आइना वीडियो से मते मा हापसेबनी अबा अदो मै कोक ते येली बसे असेगी इचानु पानी अदो मनिंग द लेपी बा येलो कलर की ड्रेस से लिबा मसक मतो फजब निपी से असने मोगी क्लास टीचर ने मयाम दum जेंगियो आंगांग सिंगिना सुमाइना दum सागे बसे ai mobile से लेहौरगा दि कोना द सुमोइन हें कोना चावरा कान उबा फंगिना अदुना हापलकनी
ꯃꯌꯥꯝ ꯑꯌꯨꯛꯁꯦ ꯀꯥꯏꯗ ꯃꯥꯜꯂꯤ ꯍꯧꯖꯤꯛꯁꯦ ꯀꯦꯟꯇꯤꯟꯗꯅꯦꯕ ꯁꯝꯅꯥꯁꯦ ꯏꯐꯥ ꯐꯥꯏ ꯑꯗꯣ ꯑꯩ ꯉꯁꯤꯁꯤꯁꯨ ꯑꯞꯇꯥꯗ ꯀꯦꯟꯇꯤꯟꯗ ꯂꯥꯛꯏꯅꯦꯕ ꯉꯔꯥꯡꯒꯤꯁꯨ ꯄꯩꯁꯥ ꯂꯪꯊꯣꯛꯑ ꯑꯃꯇ ꯉꯥꯏꯗꯣ ꯑꯩ ꯉꯁꯤꯗꯤ ꯀꯦꯟꯇꯤꯟꯗ ꯂꯥꯛꯑꯁꯨ ꯄꯣꯠ ꯂꯧꯗꯔꯦ ꯑꯩ ꯄꯣꯠ ꯂꯧꯔꯛꯄ꯭ꯔꯥ ꯄꯣꯠ ꯂꯧꯔꯛꯇ꯭ꯔꯦ ꯆꯤꯆꯦꯒ ꯂꯣꯏꯅꯅ ꯂꯥꯛꯏꯅꯦꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯗ ꯃꯤ ꯀꯌꯥꯝ ꯚꯤꯔ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯉꯔꯥꯡ ꯑꯃꯨꯛ ꯍꯦꯜꯂꯦꯕ ꯄꯣꯠ ꯂꯩꯕꯅꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯄꯣꯠ ꯈꯔ ꯋꯥꯠꯂꯤ ꯆꯤꯆꯦꯁꯤ ꯉꯔꯥꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯏꯅꯦꯕ ꯉꯁꯤꯁꯦ ꯃꯥ ꯀꯦꯟꯇꯤꯟꯗ ꯆꯪꯒꯅ ꯍꯥꯏꯅ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯝꯕꯅꯣ ꯑꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯥꯏꯟꯁꯤ ꯌꯥꯗ꯭ꯔꯦ ꯁꯨꯝ ꯂꯥꯏꯟ ꯍꯥꯏꯒꯅ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯉꯨ ꯁꯤ ꯄꯨꯝꯅꯃꯛꯁꯤꯁꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯆꯤꯆꯦꯅꯤ ꯑꯣꯆꯦ ꯍꯨꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯑꯗꯣ ꯑꯩꯒꯤ ꯄꯣꯠꯁꯤꯗ ꯂꯩꯔꯦ ꯆꯤꯆꯦꯒꯤꯁꯨ ꯁꯣꯟꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯗꯤ ꯄꯣꯠ ꯂꯧꯔꯔꯣꯏꯕ ꯆꯤꯆꯦꯒꯤ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯕꯥꯀꯦꯠ ꯑꯅꯤ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯅꯤ ꯑꯣꯏꯍꯟꯕꯩ ꯋꯥꯅꯦꯕ ꯌꯥꯗ꯭ꯔꯒꯗꯤ ꯍꯥꯏꯅꯅꯦ ꯑꯖꯥꯡꯕꯝꯅ ꯑꯍꯥꯟꯕꯝꯅ ꯍꯥꯜꯂꯦ ꯍꯥꯏꯅ ꯑꯅꯤ ꯑꯣꯏꯍꯟꯕꯒꯤ ꯋꯥꯅꯦꯕ ꯏꯃꯥ ꯑꯩꯒꯤ ꯈꯨꯠꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯨꯁꯤꯟ ꯃꯨꯈꯔꯦꯅꯦ ꯑꯣꯆꯦ ꯍꯣꯏ ꯑꯩ ꯈꯨꯠꯁꯦ ꯃꯨꯁꯤꯟ ꯃꯨꯈꯔꯦ ꯌꯦꯡꯉꯨꯅꯦ ꯚꯤꯗꯤꯑꯣ ꯂꯧꯒꯦ ꯇꯧꯅꯤ ꯑꯩ ꯈꯨꯠꯁꯦ ꯌꯦꯡꯉꯨꯅꯦ ꯃꯨꯁꯤꯟ ꯃꯨꯈꯔꯦ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯣꯠ ꯈꯨꯖꯥꯝ ꯌꯦꯡꯉꯨ ꯃꯤ ꯀꯌꯥꯝ ꯚꯤꯌꯣ ꯉꯔꯥꯡꯁꯨ ꯂꯥꯛꯑꯝꯃꯤꯅꯦꯕ ꯑꯩꯅꯦ ꯃꯌꯥꯝ ꯂꯩꯁꯦ ꯄꯨꯔꯥꯃꯛ ꯂꯩꯔꯦ ꯀꯣꯟꯅ ꯃꯨꯍꯜꯂꯒꯦ ꯑꯩ ꯌꯦꯡꯉꯨꯅꯁꯦ ꯌꯦꯡꯉꯩ ꯌꯦꯡꯉꯨ ꯃꯤꯠꯁꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯌꯥꯝ ꯄꯣꯠꯄꯨꯗꯤ ꯈꯔꯕꯨꯗꯤ ꯀꯛꯑꯦꯕ ꯑꯗꯣ ꯆꯤꯆꯦꯒꯤ ꯀꯥꯔꯠꯇꯣ ꯌꯥꯗ꯭ꯔꯦꯕ ꯔꯤꯅ꯭ꯌꯨ ꯇꯧꯕ ꯃꯊꯧ ꯇꯥꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯏꯔꯤ ꯃꯣꯏꯁꯤꯗ ꯂꯩꯕ ꯃꯤꯗ ꯍꯥꯏꯅꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯏꯔꯦꯕ ꯔꯤꯅ꯭ꯌꯨ ꯇꯧꯔꯀꯥꯟꯗ ꯀꯣꯟꯅ ꯀꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗ ꯆꯤꯆꯦ ꯁꯦꯜꯐꯤ ꯂꯧꯔꯤ ꯃꯁꯛ ꯐꯖꯕꯒꯤ ꯁꯦꯜꯐꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯦꯟꯇꯤꯟ ꯃꯐꯝꯗꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤꯅꯦ ꯌꯥꯝꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯀꯩꯅꯣꯒꯤ ꯂꯤꯀ꯭ꯋꯤꯠꯀꯤ ꯀꯥꯔꯠ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤꯗꯣ ꯑꯦꯛꯁꯄꯤꯌꯥꯔ ꯑꯣꯏꯔꯦꯕ ꯑꯗꯣ ꯔꯤꯅ꯭ꯌꯨ ꯇꯧꯔꯀꯥꯟꯗ ꯄꯣꯠꯇꯣ ꯂꯧ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯧꯕꯤꯔꯦꯕ ꯑꯗꯨꯏꯗꯣ ꯑꯩ ꯍꯣꯔꯦꯟ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗ ꯏꯀꯥꯏꯅ ꯑꯗꯨꯝ ꯂꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯁꯤꯗ ꯃꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯁꯥꯔꯁꯤꯡ ꯂꯩꯔꯤꯁꯤꯡꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯁꯥꯔ ꯌꯥꯝ ꯐꯕ ꯁꯥꯔ ꯑꯃ ꯍꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯧꯔꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯅꯨꯅꯨ ꯍꯣꯏꯒꯤꯅꯦ ꯀꯣꯂꯦꯖꯀꯤ ꯑꯁꯤꯗ ꯒꯦꯝ ꯁꯥꯟꯅꯔꯤꯑꯕ ꯑꯗꯣ ꯅꯨꯅꯨꯗ ꯂꯧꯕ ꯂꯥꯛꯏꯕ ꯅꯨꯡꯁꯥꯁꯤꯒ ꯀꯥꯔꯦ ꯑꯗꯣ ꯒꯦꯝꯗꯣ ꯂꯣꯏꯔꯝꯗꯕ ꯇꯥꯔꯒꯗꯤꯅꯦ ꯑꯩ ꯃꯇꯦꯛ ꯈꯤꯇꯪ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯀꯦ ꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯃꯇꯦꯛ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯥꯛꯑꯝꯕ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯎꯍꯟꯕ ꯌꯥꯕ ꯁꯦ ꯃꯅꯨꯡꯗ ꯆꯪꯍꯟꯗꯦꯕꯅꯦ ꯃꯄꯥꯟꯗꯒꯤ ꯑꯗꯨꯝ ꯇꯧꯗꯣꯏꯕ ꯑꯗꯨꯅꯤ ꯊꯧꯔꯤ ꯆꯤꯡꯕꯤ ꯇꯧꯔꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯑꯦ ꯇꯨꯁꯤꯒꯩꯁꯤꯒ ꯋꯥꯡꯈꯩ ꯕꯦꯒ ꯄꯣꯔꯒ ꯂꯥꯛꯏꯁꯦ ꯃꯈꯨꯠꯇ ꯊꯥꯡꯒꯠꯂꯧꯗꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯧ ꯁꯨꯃꯥꯏꯅꯒ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯏꯁꯤ ꯌꯦꯡꯉꯨ ꯑꯗꯣ ꯊꯣꯛꯂꯛꯑꯦ ꯏꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯏꯁꯤꯅꯤ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯪꯀꯜꯒ ꯑꯃꯨꯛ ꯃꯣꯏ ꯍꯥꯏꯔꯝꯗ꯭ꯔꯕ ꯆꯨꯝꯇꯤꯡ ꯊꯣꯛꯂꯛꯑꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯅ ꯌꯥꯗꯗꯅꯅꯦ ꯑꯃꯨꯛ ꯆꯪꯈꯔꯦ ꯃꯅꯨꯡꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯊꯧꯔꯤ ꯆꯤꯡꯕꯤ ꯇꯧꯔꯤꯑꯕꯀꯣ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯝꯕ ꯇꯥꯔꯒꯗꯤ ꯎꯕ ꯐꯪꯒꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯥꯒꯤ ꯆꯤꯡꯕꯤ ꯑꯣꯏꯔꯦꯕ ꯍꯌꯦꯡꯁꯨ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯟꯗꯩꯁꯤꯅꯅꯦ ꯃꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯕꯤꯗꯤꯅꯦ ꯁꯣꯟꯒꯤ ꯄꯥꯔꯇꯤꯁꯦ ꯁꯣꯟꯅ ꯉꯝꯈ꯭ꯔꯅꯤ ꯉꯝꯈꯔꯦ ꯊꯥꯗꯣꯛꯑꯔꯦ ꯁꯣꯟ ꯁꯥꯏꯗ ꯉꯝꯈꯔꯦ ꯁꯞꯄꯣꯔꯠꯇꯤ ꯁꯣꯟꯗ ꯍꯦꯜꯂꯦꯕ ꯑꯗꯣ ꯁꯞꯄꯣꯔꯠ ꯂꯩꯇꯕ ꯀꯥꯡꯃꯥꯏꯒꯤꯅ ꯍꯦꯟꯈꯔꯦ ꯑꯗꯣ ꯃꯌꯥꯝ
ꯃꯌꯥꯝꯁꯨ ꯏꯗꯨꯅꯤ ꯁꯣꯟ ꯁꯥꯏꯠꯁꯤꯅ ꯍꯦꯟꯒꯔꯦ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯈꯨꯗꯨꯞꯄ꯭ꯔꯣ ꯃꯌꯥꯝ ꯏꯆꯥ ꯅꯨꯄꯤ ꯊꯣꯛꯂꯛꯑꯦ ꯁꯦ ꯄꯥꯏꯊꯣꯔꯛꯑꯦ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯃꯃꯥꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯋꯥꯡꯈ꯭ꯔ ꯄꯣꯠꯅꯦꯕ ꯃꯃꯥꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯦ ꯀꯌꯥꯝ ꯋꯥꯡꯈꯅꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯆꯤꯆꯤ ꯍꯣꯏꯁꯨ ꯍꯟꯈꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯥꯔꯠꯇꯣ ꯆꯍꯤ 2 ꯁꯨꯔꯦ ꯄꯣꯠ ꯂꯧꯗꯕ ꯑꯗꯨꯅ ꯄꯣꯠ ꯀꯛꯄ ꯌꯥꯔꯔꯣꯏꯅ ꯍꯥꯏꯔꯤꯕꯅꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯔꯦꯅ꯭ꯌꯨ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯑꯗꯣ ꯔꯦꯅ꯭ꯌꯨ ꯇꯧꯕꯗꯁꯨ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯔꯤꯗꯨꯅꯤ ꯉꯁꯤ ꯚꯤ ꯃꯔꯛꯇꯨꯒ ꯃꯣꯏꯅ ꯔꯦꯅ꯭ꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯣꯠ ꯆꯩꯗꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯦꯟꯇꯤꯟꯗ ꯆꯠꯄꯅꯤꯅ ꯑꯗꯨꯒ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯈꯪꯅꯔꯦꯗꯅ ꯑꯗꯨꯒ ꯈꯤꯇꯪ ꯑꯆꯧꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯅ ꯍꯥꯏꯔꯦꯕ ꯈꯔ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯅ ꯇꯧꯕꯤꯕꯗꯒꯤꯅꯤ ꯌꯥꯔꯦ ꯑꯗꯨꯒ ꯄꯣꯠ ꯑꯃ ꯂꯧꯈꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯅ ꯍꯪꯕꯗꯒꯤ ꯃꯥꯅ ꯁꯤꯒꯤꯁꯦ 100 ꯄꯦꯄꯔꯁꯦ ꯑꯁꯤꯒꯤꯁꯦ ꯑꯃ ꯂꯧꯔꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯤꯒꯤꯁꯦ ꯑꯃ ꯂꯧꯔꯒ ꯄꯣꯔꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ